ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯨꯡꯁꯥ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯤꯒ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯦ ꯉꯁꯤ ꯀꯃꯥꯏ ꯆꯥꯛꯇꯣꯔꯦ ꯌꯥꯎꯗ꯭ꯔꯦ ꯍꯜꯂꯣ ꯃꯌꯥꯝ ꯁꯤꯁꯤꯅꯦ ꯑꯩ ꯀꯩ ꯍꯥꯏꯅꯤ ꯃꯣꯗꯔꯟ ꯐꯣꯂꯥ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯐꯣꯂꯥꯗꯣ ꯆꯦꯡꯕꯥꯛ ꯍꯥꯞꯄꯦ ꯀꯕꯣꯛꯇꯤ ꯌꯥꯎꯗ꯭ꯔꯦ ꯆꯦꯡꯕꯥꯛꯅꯦ ꯀꯤꯁꯃꯤꯁꯁꯨ ꯍꯥꯞꯆꯤꯜꯂꯦ ꯀꯥꯖꯨ ꯕꯗꯥꯝꯁꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯑꯁꯤꯗꯅꯦ ꯆꯤꯅꯤ ꯑꯉꯥꯡꯕ ꯒꯨꯔꯅꯤꯀꯣ ꯑꯁꯤꯅ ꯄꯥꯎꯗꯔ ꯑꯣꯏꯅ ꯁꯨꯃꯥꯏꯁꯨ ꯌꯣꯟꯕ ꯐꯪꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯛꯇ꯭ꯔꯒꯁꯨ ꯃꯇꯨꯝ ꯃꯇꯨꯝꯗꯣ ꯂꯩꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯁꯤ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯃꯨꯛ ꯍꯥꯞꯄꯅꯤ ꯆꯤꯅꯤꯁꯦ ꯒꯨꯔꯁꯦ ꯈꯔ ꯍꯥꯞꯄꯅꯤ ꯑꯩꯒꯤ ꯃꯣꯗꯔꯟ ꯐꯣꯂꯥꯒꯤ ꯏꯟꯒ꯭ꯔꯦꯗꯤꯌꯦꯟꯁꯦ ꯁꯨꯃꯥꯏꯅꯤ ꯆꯤꯅꯤꯁꯦ ꯈꯤꯇꯪ ꯁꯪꯒꯣꯝ ꯍꯥꯞꯄꯛꯇꯣꯏꯅꯤꯅ ꯁꯤꯈꯛ ꯇꯧꯔꯅꯤ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯨꯃꯥꯏꯅ ꯁꯪꯒꯣꯝꯁꯨ ꯍꯩꯔꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯐꯣꯏꯁꯦ ꯂꯐꯣꯏꯁꯦ ꯀꯨꯏꯅ ꯊꯝꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯃꯁꯛꯁꯦ ꯀꯨꯏꯔꯦ ꯁꯞꯇꯥ ꯑꯃ ꯍꯦꯜꯂꯗ꯭ꯔꯥ ꯅꯍꯥꯟ ꯅꯠꯇꯦ ꯒꯅꯦꯁ ꯄꯨꯖꯥ ꯇꯧꯕꯒꯤ ꯅꯨꯃꯤꯠꯇꯨꯒꯅꯤ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯉꯁꯤ ꯐ꯭ꯔꯥꯏꯗꯦ 5 days ꯁꯨꯔꯦ ꯂꯐꯣꯏꯁꯦ ꯍꯥꯞꯄꯅꯤ ꯗꯤꯁ ꯏꯁ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩꯒꯤ ꯑꯗꯨꯃꯥꯏꯅ ꯐꯣꯂꯥ ꯃꯣꯗꯔꯟ ꯐꯣꯂꯥ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗꯣ ꯁꯤ ꯁꯪꯒꯣꯝ ꯍꯥꯞꯄꯦ ꯀꯥꯖꯨ ꯍꯥꯞꯄꯦ ꯀꯤꯁꯃꯤꯁ ꯍꯥꯞꯄꯦ ꯒꯨꯔ ꯍꯥꯞꯄꯦ ꯂꯐꯣꯏꯁꯦ ꯍꯥꯞꯄꯒ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯆꯥꯕꯤꯌꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯂꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯗꯨꯗꯤ ꯐꯪꯗꯔꯦ ꯑꯩꯈꯣꯏ ꯇꯤꯄꯤꯀꯦꯜ ꯐꯣꯂꯥꯗꯨꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯑꯁꯨꯃꯥꯏ ꯑꯐꯪꯕꯗꯨꯅ ꯁꯦꯝꯖꯤꯜꯂꯦ ꯐꯣꯂꯥꯗꯣ ꯑꯗꯨꯅ ꯃꯃꯤꯡꯁꯦ ꯊꯣꯜꯂꯦ ꯃꯣꯗꯔꯟ ꯒꯨꯋꯥꯍꯥꯇꯤ ꯐꯣꯂꯥ ꯁꯤꯅ ꯕ꯭ꯔꯦꯛꯐꯥꯁꯅꯤ ꯃꯌꯥꯝ ꯇꯧꯔꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯌꯔ ꯇꯧꯅꯤꯡꯉꯤꯅꯤ ꯁꯤ ꯁꯨꯝ ꯍꯥꯎꯕꯅꯤ ꯁꯤꯁꯨ ꯁꯨꯝ ꯃꯥꯟꯅꯕꯅꯤ ꯇꯦꯁꯇꯨꯗꯤ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯐꯣꯂꯥꯗꯨꯒ ꯂꯐꯣꯏꯁꯦ ꯁꯨꯃꯥꯏ ꯊꯥꯡꯅ ꯁꯦꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯁꯨꯃꯥꯏ ꯒꯔ ꯒꯔ ꯇꯧꯅ ꯍꯥꯞꯆꯜꯂꯦꯕ ꯁꯤꯅꯤ ꯃꯌꯥꯝ ꯀꯩꯅꯣ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯇꯧꯕꯅꯤ ꯍꯦꯜꯂꯣ ꯃꯌꯥꯝ ꯑꯌꯨꯛ ꯉꯟꯇꯥꯒꯤꯅꯦ ꯃꯣꯗꯔꯟ ꯐꯣꯂꯥꯁꯦ ꯍꯥꯎꯗꯤ ꯍꯥꯎꯏ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏ ꯁꯨꯝ ꯆꯥꯕꯤ ꯍꯥꯎꯕꯅꯤ ꯑꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯛꯏꯅꯤ ꯃꯕꯨꯛꯁꯨ ꯏꯪꯉꯤ ꯁꯨꯃꯥꯏꯅ ꯏꯪꯅ ꯇꯧꯅ ꯁꯪꯒꯣꯝ ꯆꯤꯅꯤꯒꯤꯁꯦ ꯆꯤꯅꯤ ꯌꯥꯝꯍꯟꯗ꯭ꯔꯒꯁꯨ ꯌꯥꯏ ꯄꯥꯝꯗꯕ ꯃꯤꯅ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯃꯉꯣꯟꯗ ꯀꯤꯁꯃꯤꯁꯀꯤ ꯀꯥꯖꯨꯒꯤ ꯂꯐꯣꯏꯒꯤ ꯀꯩꯅꯣꯗꯣ ꯌꯥꯎꯔꯕꯅꯤꯅ ꯐ꯭ꯂꯦꯕꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯥꯎꯕꯅꯤꯅ ꯃꯥꯒꯤ ꯑꯍꯥꯎꯕꯗꯣ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯩꯁꯦ ꯃꯣꯔꯅꯤꯡꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦꯅ ꯇꯧꯔꯛꯄꯅꯤ ꯍꯜꯂꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯏꯕꯦꯟꯊꯧꯒꯤ ꯉꯁꯤ ꯆꯥꯛ ꯀꯠꯂꯤꯅꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯑꯩꯈꯣꯏꯅꯦ ꯁꯟꯗꯦꯗꯤ ꯑꯩ ꯀꯠꯂꯤ ꯑꯗꯣ ꯁꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯅꯤ ꯄꯨꯔꯥ ꯐꯨꯜ ꯚꯦꯖꯅꯤ ꯍꯥꯏꯕ ꯉꯁꯤꯗꯤ ꯍꯋꯥꯏꯃꯨꯛ ꯑꯃ ꯊꯣꯡꯉꯦ ꯑꯂꯨꯒ ꯚꯤꯟꯗꯤꯒ ꯐ꯭ꯔꯥꯏ ꯇꯧꯔꯦ ꯑꯁꯤꯅ ꯌꯦꯟꯗꯦꯝ ꯑꯉꯧꯕꯤꯅꯤ ꯌꯨꯝꯗ ꯄꯥꯟꯕꯅꯤ ꯑꯗꯨꯒ ꯃꯣꯔꯣꯛꯇꯨꯁꯨ ꯌꯨꯝꯒꯤꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯌꯦꯟꯗꯦꯝꯒ ꯇꯧꯔꯒ ꯁꯣꯛ ꯇꯧꯅ ꯊꯣꯡꯉꯦ ꯈꯤꯇꯪꯈꯛ ꯌꯦꯟꯗꯦꯝ ꯑꯉꯧꯕꯤꯁꯦ ꯁꯤ ꯑꯂꯨꯒ ꯇꯣꯅꯤꯒꯣꯒ ꯃꯦꯠꯄꯅꯤ ꯁꯤꯅ ꯕꯤꯠꯔꯨꯠꯇꯨꯅꯤ ꯉꯥꯜꯂꯤꯕ ꯆꯥꯛꯇ ꯑꯁꯤꯅꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯏꯕꯦꯟꯊꯧꯒꯤ ꯆꯥꯛ ꯀꯠꯄꯁꯦ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯇꯧꯔꯛꯄꯅꯤ ꯐꯨꯜ ꯃꯤꯔꯥꯃꯤꯁꯅꯤꯁꯦ ꯏꯕꯦꯟꯊꯧꯗ ꯆꯥꯛ ꯆꯥꯕ ꯅꯨꯡꯇꯤꯒꯤ ꯀꯠꯂꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯁꯦꯌꯔ ꯇꯧꯔꯛꯏꯕ ꯚꯦꯖ ꯑꯣꯏꯕꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯕꯁꯇꯅꯦ ꯁꯦ ꯃꯤꯇꯩꯗꯤ ꯅꯠꯇꯦꯀꯣ ꯑꯇꯣꯞꯄ ꯀꯥꯁꯀꯤ ꯑꯣꯏꯔꯅꯤ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯃꯌꯦꯛ ꯅꯥꯏꯕꯗꯣ ꯃꯔꯣꯟ ꯅꯥꯏꯕꯤꯁꯤ ꯀꯧꯅꯩ ꯑꯩꯈꯣꯏꯗꯤ ꯃꯌꯦꯛ ꯅꯥꯏꯕꯒꯤ ꯃꯈꯥꯒꯤ ꯕꯣꯔꯗꯔꯗꯣ ꯃꯄꯥꯟꯗꯣ ꯑꯗꯨꯗꯣ ꯃꯣꯏꯅ ꯃꯤꯗꯜꯗꯅꯦ ꯐꯣꯠꯂꯒꯅꯦ ꯁꯦꯠꯂꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯉꯛꯎꯔꯦ ꯀꯅꯥꯅꯣ ꯑꯩ ꯀꯥꯈꯠꯂꯛꯑꯦ ꯕꯁꯇ ꯑꯗꯣ ꯑꯩꯁꯨ ꯃꯇꯦꯛ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯒꯦ ꯍꯥꯏꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯨ ꯅꯝꯁꯤꯜꯂꯛꯑꯦꯕ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯖꯥꯠ ꯖꯥꯠꯅꯤꯅꯦ ꯃꯤꯇꯩꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯦ ꯃꯣꯏꯅ ꯃꯊꯛ ꯃꯈꯥ ꯃꯊꯣꯡ ꯃꯔꯣꯡ ꯈꯪꯗꯅꯅꯦ ꯃꯣꯏꯅ ꯐꯣꯠꯆꯜꯂꯒ ꯁꯦꯠꯂꯤ ꯐꯖꯔꯦ ꯍꯥꯏꯅꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ ꯍꯥꯏꯕ ꯃꯈꯣꯏꯗꯤ ꯃꯈꯥꯒꯤ ꯕꯣꯔꯗꯔꯗꯨꯒ ꯃꯊꯛꯀꯤ ꯕꯣꯔꯗꯔꯗꯨꯒꯇ ꯇꯧꯅꯩꯅ ꯃꯣꯏꯅ ꯀꯩꯗꯧꯔꯤꯕ ꯃꯊꯛꯀꯤ ꯕꯣꯔꯗꯔꯗꯨ ꯌꯥꯎꯍꯟꯗ꯭ꯔ ꯃꯥꯅꯦ ꯃꯌꯥꯏꯗꯨꯒꯅꯦ ꯐꯣꯠꯂꯤꯕ ꯃꯥꯅꯦ ꯑꯇꯣꯞꯄ ꯗꯤꯖꯥꯏꯟ ꯑꯃ ꯇꯧꯅ ꯁꯦꯝꯃꯒꯅꯦ ꯃꯣꯏꯅ ꯁꯦꯠꯂꯤꯕ ꯑꯗꯨꯁꯨ ꯑꯩ ꯁꯦꯌꯔ ꯇꯧꯒꯦꯀꯣ ꯌꯦꯡꯃꯤꯟꯅꯁꯤ ꯅꯨꯄꯤ ꯑꯪꯀ ꯃꯤꯇꯩꯒꯤ ꯐꯅꯦꯛꯁꯦ ꯃꯌꯦꯛ ꯅꯥꯏꯕꯁꯦ ꯁꯦꯠꯂꯤꯁꯦ ꯌꯦꯡꯉꯨꯀꯣ ꯑꯁꯤꯒ ꯇꯥꯏꯔꯦ ꯁꯤ ꯑꯃ ꯂꯩꯔꯦꯅ ꯃꯥꯒꯤ ꯃꯌꯥꯏꯁꯤꯗꯁꯨꯅꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯍꯥꯏꯗꯤ ꯃꯄꯥꯟꯗꯣ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯃꯄꯥꯟꯗꯣ ꯃꯌꯥꯏꯗ ꯐꯣꯠꯂꯒꯅꯦ ꯁꯦꯠꯂꯤꯕ ꯑꯩ ꯃꯥꯅ ꯀꯥꯈꯠꯂꯛꯄꯗ ꯎꯕꯅꯤ ꯃꯥꯗꯤ ꯐꯝꯖꯤꯟꯈ꯭ꯔꯦ ꯕꯦꯒꯁꯤꯗ ꯅꯟꯖꯟꯈ꯭ꯔꯦ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯕꯗꯣ ꯑꯗꯣ ꯃꯥꯒꯤ ꯃꯊꯛꯇ ꯑꯣꯏꯔꯤꯕ ꯍꯥꯏꯗꯤ ꯃꯌꯥꯏꯗ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯊꯛ ꯑꯣꯏꯅ ꯁꯝꯃꯦꯕ ꯃꯩꯇꯩ ꯐꯅꯦꯛꯀꯤ
स्टाइल से लो है तो मैं से फनी से जो मपान से ने मैं याई दा बोल कमी बनो पीछे गुवाहाटी दा और सुने जुबी की मकू से खौरी मोई सिगा से धूप थाना बगिने खै धूप कइनो दो होने थुना थाबा हाइदो अदु थाना बगिने से मंदिर बना से गणेश मंदिर के बना से सिप खौरी दो मो मीना किसु लोय फंगी गुवाहाटी से लोय फंगी आइदा तो ने म्याम दस जेंगनिंग तो बने जुबी की मकूनी नीना मुझे nga जोन से हौरे ꯑꯩꯒꯤ ꯆꯠꯄ ꯂꯝꯕꯤꯁꯦ ꯉꯥꯁꯦ ꯁꯨꯝꯇ ꯖꯣꯟ ꯂꯩ ꯑꯩꯈꯣꯏꯗꯤ ꯂꯩꯔꯔꯣꯏ ꯉꯔꯥꯡ ꯂꯩꯔꯕꯅꯤꯅ ꯁꯤꯁꯨ ꯉꯥ ꯆꯣꯟꯕꯤ ꯅꯨꯄꯤꯅꯤ ꯕꯣꯝꯕꯦꯗꯁꯨ ꯅꯨꯄꯤꯅ ꯖꯣꯜꯂꯤ ꯒꯨꯋꯥꯍꯥꯇꯤꯗꯁꯨ ꯅꯨꯄꯤꯅ ꯐꯝꯃꯤ ꯉꯥꯒ ꯁꯦꯝꯕꯒ ꯌꯥꯎꯔꯤ ꯁꯤ ꯌꯦꯡꯉꯨꯁꯦ ꯁꯥꯔꯦꯡꯒ ꯆꯥꯎꯗ꯭ꯔ ꯌꯦꯡꯉꯨ ꯉꯥꯁꯦ ꯄꯨꯊꯣꯛꯏ ꯄꯨꯡ 5 5 बजे ꯍꯥꯏꯗꯁꯦ ꯁꯤꯒꯤ ꯃꯇꯨꯡꯁꯦ ꯉꯥꯁꯤ ꯌꯦꯡꯉꯨ ꯐ꯭ꯔꯦꯁ ꯈꯛꯇꯅꯤ मास बिला काय उरलं जो क्या जामी दूंगा नुपीनी फमी जैसे दुकान पर मुझे अते जो पुथोई जो से मैं अब चली आंगा से फिंग फिंग चोंग जो नुपी सिना सेन पाई दो नि बा नुपा नि ना कक तो बा पुथो पोसिन तो बा से सुख चांग से ngang आ तनी सिगे की पुथोई बा सिगा ओ बर्फ तो लोई थम्बिनी बर्फ पर रखे से ना की मास हाँ रो रो नहीं है ना फिर साइड ना ने सब्जी मतलब यहाँ आप योन बाप सी योने लफु थरो लेबू जलफाई को रिसी से मैं आपको दी चरखोन है बतो उमरो वो सी कहते अचोबंगा ले रहे सिगसु चाव ओके है पोरोम सी पोरोम बापरी चोचो बंगा खाजी चुले खाजी भी चम चाव আপনার কোন हजर रहे हो चम जिंग वो नुआई दुगिने ऐसे फुटपाथ लाख ले बदे इना सुन वीडियो से नमसन बनी मैं आम दस शेयर तो रिना असी जुम जौरने अगी संदागी धूप थाबगी ड्यूटी मखा लेरे थबकी ड्यूटी लोबदा सिना फ्रूट्स असीदा फ्री ngata ai di फ्री से जम कीजरमी हाना ये खिदंग खिदंग फारे लंबी जसुन त चतमन आई खिदंग की किंतु मी की जुम दा लेबो हुई दो ai jamna कीजे को फाजंद्रदी ai हुई लेबे इमुंग दा कोई बतले चपतले सीना फ्रेश सिंजांग नि ai मना मसिंग ngata ni तो थेबोंग जो जोले कोई खुलक की ता ले है ते सी थेबोंग नि छे नले एडु की कोसु कोसु दिंगित ना लगे ना लागे ना जिने सांग नि सुमय कोचु है के मोइसु मखों के जामा ने पांखोक तुमाइ से हदा सिगने नौना मु मोय फंबा होरे फुटपाथ सिगा मोरोक से यो 이거지 부자기네 포체이네 고티고랑가 신의 굉장히 레이고 अदुगा आई से फर्स्ट टाइम इको सुदा फी की दुकान जगा सेकंड हैंड की पो जुम तो ओके से फी असु जोन बा खौ खले लोरे हे मोय से फुटपाथ ता ngasi देते थौरे नि से मयाम गुवाहाटी से जजा तो खले गणपति टावर से फ्रेट की मखा से फी का जोन बा होरे सेकंड हैंड फी होय दुनिया बा सिबो जोली यो सिने काहे की प्लाबस से अखोई की बस अखोई ना गुवाहाटी दा लाखपा मतम दा सी बस से सुन तोंग ले ने सी की लंबी से अखोई की लंबी दुमाई तो सी ngak तरा जो से मी चु मयाम ले ने जीन्स तो कयो ले ए तले मना ज चंगिंग रे सुनन सुनन जीन पे के सी ने गुवाहाटी से जा तो खले खर खर ने ये कनो फैंसी बाजार दुमाई तो खलनी दो जी इस नो फाइ फैंसी बाजार त सुजा ने वो से अपने तो नहीं मैं अंदर शेयर तो नहीं तो हुई नहीं आलू हिंजांग चीना सब्जी तो ले चीना सरस्वती अपार्टमेंट असी के गाड़ी की टायर सेम ने भाई कल्चर का पाम का हांग बदो
सीधा ले तो गाड़ी ने सीधे पे दी तो इसे तो कोई एक दिन इवनिंग वॉकिंग शू हो रहे हैं बा स्वाइंग सी चल से सुनो आ रहे मॉर्निंग वॉक तो मिस तो हो रही इवनिंग वॉकिंग शू हो रहे हेलो मैं हम नोंग से खिक हो रही है मतलब ये नोंग का खिए चूड़ी खिए नोंग रहा सीसु बाजार सोना डोमिनोज आधे से मिटे ये मंदिर नहीं बामोन नहीं आधे से ये जूम तो रोजे होंगे सी मंदिर टॉप से नोंग चूड़े में हम आई पब चल दी नोंग थरे हम आई ला से आई सीगद्र खलुई को लफू से सी दु हिंगत ले ला पा हौरे सिमांगोंदु लेबाक से अइना सुमाय थागिबनी सीसे मोरक दो सीसिजु दो क्या फजना हौरे तुनी अइना दुना सुम शेयर तौनी तौरिनी अदुदा लोइना ना अइ किनौ खजिंग हलके मयामदा येंको यांगिंगी पानबी से क्याम मचा मचा ओरमबदे क्याम थुना सप्ता वो भादना ने जाम थुना चाउरी से जो अइ यांगिंगी पानबी से जो सीना तोनी होक तोनिको से मथन तो हौरप तोनिको नि से जो मैं नापी खर यावरे सिदा छिंगबीदना सिजो सिगना माइदेनी सिना एगी जेंदेम दा अचोबदुदी असोंदा ले सोंदा सी ngaktra jone kyam thunna chawhor no jahingi mana se jahingla jahing kambi je mayama mathan ta chongthore che tha su tha de hana gi duge gi sum mathan ta hore ni si jo se mayam पिखरब जगह से गने मथंत तम हौजे लेनी सिसे एदी याम हरावरे हेलो मयाम वसी एना इमोनी इमादा इवेंट होदा एना चाहिया कतपा असिना गाव बडिंग खांगो बनी सोंदी सिना असिना नि असिका तिंगो सिका चंद्रेना सिया हापनी अदुदा एमा की फिदा से ले मनाना दुम तौरी अदो सिना त खामेना सिनबेगा बिंदिया आलूगा ngaगी मरुमनी सिसे मयाम तो नाइना सुम शेयर तौनी कुइरे इवेंट होदा कतपा जिंगे शेयर तौद्री हेना आइना तौरपनी अखोइगी ने सगै से चौमन किना जुम मांगबा अमा तौबदा अखोइ कुइरे nga का चारक्त्रबा अदुना आई nga ga थोंगदबा आइना सुम कतलै केनो तौरिनी इवेंट होदा कतपदा आइना शेयर तौरैनी मयाम खेनुधांगी चाहियांगनी इवेंट होगी मोइनुगी सी मयाम दा आइना सुम शेयर तौरिनी जेमिना से